ꯂꯥꯏꯅꯤꯡ ꯈꯨꯗꯥꯔꯣꯜ ꯂꯤꯛꯂꯝ ꯁꯤꯟꯊꯥ ꯑꯃꯁꯨꯡ ꯇꯥꯏꯄꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯆꯦꯡꯂꯧ ꯈꯣꯡꯒꯨꯜ ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯇꯥꯏꯄꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯈꯨꯗꯥꯔꯣꯜꯒꯤ ꯃꯔꯝꯗ ꯈꯔ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯃꯤꯟꯅꯁꯤ꯫ ꯇꯥꯏꯄꯪꯒꯤ ꯑꯣꯏꯕ ꯑꯔꯣꯏꯕ ꯈꯣꯡꯆꯠꯀꯤ ꯑꯣꯏꯕ ꯂꯤꯛꯂꯝ ꯑꯔꯨꯕ ꯀꯌꯥꯁꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟ ꯃꯥꯏꯆꯧ ꯇꯔꯦꯠꯅ ꯊꯝꯕꯤꯔꯝꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯂꯨꯔꯕ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯣꯏꯕ ꯇꯥꯏꯄꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯏꯄꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯃꯁꯨꯡ ꯃꯄꯨ ꯃꯍꯥꯛꯀꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯅ ꯎꯒꯅꯤ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯃꯩꯇꯩ ꯏꯅꯥꯠ ꯂꯤꯛꯂꯝ ꯁꯤꯟꯂꯝ ꯁꯤꯟꯊꯥ ꯀꯌꯥꯕꯨ ꯌꯣꯛꯈꯠ ꯁꯟꯗꯣꯛꯄꯗ ꯀꯪꯂꯩꯆꯥ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯨꯃꯤꯠꯅ ꯏꯉꯥꯡ ꯉꯥꯡꯅ ꯊꯣꯛꯂꯛꯄꯗꯣ ꯃꯉꯥꯡ ꯀꯧꯋꯦ꯫ ꯃꯄꯥꯜꯂꯥꯡꯗ ꯏꯉꯥꯜ ꯉꯥꯟꯅ ꯏꯀꯣꯏ ꯀꯣꯏꯅ ꯏꯂꯪ ꯂꯪꯅ ꯎꯔꯤꯕꯗꯣ ꯃꯍꯤ ꯁꯅꯥꯒꯤ ꯃꯁꯦꯛꯅꯦ꯫ ꯃꯄꯥꯜ ꯊꯪꯕ ꯃꯉꯥꯜꯅ ꯀꯨꯌꯣꯝ ꯑꯣꯏꯔꯒ ꯃꯅꯨꯡ ꯑꯗꯨꯗ ꯇꯦꯡꯄꯥꯟꯕ ꯃꯄꯨꯅ ꯂꯩꯔꯤꯌꯦ꯫ ꯏꯀꯣꯛ ꯀꯣꯛꯄ ꯏꯍꯥꯡ ꯍꯥꯡꯕ ꯏꯈꯝ ꯈꯝꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯒꯤ ꯃꯄꯨ ꯑꯣꯏꯕ ꯂꯥꯏ ꯁꯤꯗꯕ ꯃꯄꯨ ꯃꯍꯥꯛ ꯂꯩꯌꯦ꯫ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯃꯔꯤꯛ ꯈꯥꯏꯊꯔꯛꯄꯅ ꯇꯥꯏꯄꯪꯒꯤ ꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯂꯣꯏꯕ ꯏꯄꯨꯔꯣꯏ ꯁꯤꯗꯕ ꯍꯥꯏꯅ ꯀꯧꯕꯅꯦ꯫ ꯑꯩꯍꯥꯛꯄꯨ ꯑꯩ ꯀꯧꯕꯅꯦ꯫ ꯃꯍꯥꯛꯄꯨ ꯑꯩ ꯀꯧꯕꯅꯦ꯫ ꯑꯩ ꯍꯥꯏꯕ ꯃꯍꯥꯛꯄꯨ ꯅꯤꯡꯖꯔꯒ ꯇꯦꯡꯄꯥꯟꯕ ꯃꯄꯨ ꯑꯣꯏꯔꯤꯕ ꯂꯥꯏ ꯁꯤꯗꯕꯕꯨ ꯐꯪꯒꯗꯕꯅꯦ꯫ ꯃꯥꯂꯦꯝ ꯑꯍꯥꯡꯕ ꯇꯔꯪ ꯃꯥꯂꯪ ꯑꯣꯏꯕ ꯑꯁꯤꯗꯗꯤ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯤꯕ ꯐꯪꯂꯣꯏꯌꯦ꯫ ꯇꯥꯏꯄꯪ ꯃꯄꯨ ꯃꯍꯥꯛꯇꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯄꯥꯛ ꯑꯇꯤꯉꯥꯅ ꯄꯨꯜꯂꯒ ꯁꯥꯕ ꯇꯥꯏꯄꯪ ꯍꯛꯆꯥꯡ ꯀꯌꯥꯠ ꯅꯨꯡꯗ ꯁꯤꯗꯕ ꯃꯄꯨ ꯃꯍꯥꯛ ꯂꯩꯌꯦ꯫ ꯃꯄꯨꯒ ꯑꯩꯒ ꯄꯛꯅꯔꯤ꯫ ꯃꯄꯨ ꯃꯍꯥꯛꯅ ꯂꯩꯕ ꯂꯝꯗꯝ ꯃꯃꯤꯡꯗꯣ ꯂꯥꯏꯒ ꯄꯛꯅꯩ ꯂꯥꯏꯄꯛ ꯍꯥꯏꯅ ꯀꯧꯕꯅꯦ꯫ ꯇꯥꯏꯄꯪ ꯃꯄꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯝ ꯇꯧꯏ ꯍꯥꯏꯔꯕꯗꯤ ꯎꯖꯥꯎ ꯎꯔꯦꯜ ꯑꯊꯣꯏꯕ ꯑꯃ ꯍꯧꯔꯤꯌꯦ꯫ ꯃꯔꯨ ꯂꯦꯜꯐꯨꯅ ꯀꯣꯔꯧꯊꯛꯇ ꯊꯪꯅ ꯂꯩꯔꯤꯌꯦ꯫ ꯃꯇꯣꯜ ꯃꯁꯥꯅ ꯃꯥꯂꯦꯝ ꯂꯩꯗ ꯊꯪꯉꯦ꯫ ꯄꯥꯃꯦꯜ ꯑꯗꯨꯒꯤ ꯂꯦꯜꯐꯨ ꯃꯔꯨꯗ ꯃꯄꯨꯒꯤ ꯂꯥꯏꯁꯪ ꯂꯩꯔꯤꯌꯦ꯫ ꯂꯥꯏꯁꯪ ꯑꯗꯨꯗꯤ ꯊꯣꯡꯂꯣꯜ 14 ꯁꯨꯏꯌꯦ꯫ ꯂꯥꯏꯁꯪ ꯃꯍꯥꯛꯇꯤ ꯇꯤꯡꯊꯧ ꯃꯇꯣꯟꯗ ꯄꯛꯄ ꯂꯤꯛꯂꯥꯒꯨꯝꯃꯦ꯫ ꯂꯐꯨ ꯂꯥꯏꯑꯣꯜꯒꯤ ꯃꯆꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯧꯗ ꯉꯧꯔꯕ ꯄꯁꯣꯠꯀꯤ ꯃꯆꯨꯒꯨꯝꯅ ꯇꯦꯡꯄꯥꯟꯕ ꯃꯄꯨꯒꯤ ꯃꯆꯨꯅꯦ꯫ ꯃꯄꯥꯜꯂꯥꯡꯒꯤ ꯃꯆꯨ 8ꯅ ꯅꯨꯃꯤꯠ ꯆꯌꯣꯜ 8ꯅꯦ ꯊꯥꯕꯨꯝ 12ꯅꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯆꯌꯣꯜ 8 ꯊꯥꯕꯨꯝ 12ꯒꯤ ꯍꯧꯔꯛ ꯁꯥꯠꯐꯝ ꯃꯔꯨ ꯂꯦꯜꯐꯨꯅꯦ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯂꯤꯆꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯅꯤꯡꯒꯗꯕꯅꯦ꯫ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯀꯧꯕꯗꯤ ꯁꯅꯆꯤꯡ ꯀꯨꯔꯨꯝ ꯆꯤꯡꯗꯒꯤ ꯂꯝꯕꯤ 3 ꯐꯥꯡꯅ ꯂꯥꯛꯂꯤꯌꯦ꯫ ꯑꯃꯅ ꯑꯣꯏ ꯊꯪꯕ ꯅꯥꯇꯣꯟꯗ ꯊꯥꯡꯂꯤꯕꯅ ꯈꯥ ꯈꯣꯡ ꯀꯧꯋꯦ꯫ ꯑꯃꯅ ꯌꯦꯠꯂꯣꯝ ꯊꯪꯕ ꯅꯥꯇꯣꯟꯗ ꯊꯥꯡꯂꯤꯕꯅ ꯂꯥꯏꯈꯣꯡ ꯀꯧꯋꯦ꯫ ꯑꯃꯅ ꯅꯥꯇꯣꯜ ꯑꯅꯤꯃꯛꯀꯤ ꯃꯌꯥꯏ ꯊꯪꯕꯗ ꯊꯥꯡꯂꯤꯕꯅ ꯃꯔꯣꯡꯈꯣꯡ ꯀꯧꯋꯦ꯫
ꯌꯦꯠ ꯊꯪꯕꯅ ꯃꯩꯒꯤ ꯂꯝꯕꯤꯅꯦ, ꯑꯣꯏ ꯊꯪꯕꯅ ꯏꯁꯤꯡꯒꯤ ꯂꯝꯕꯤꯅꯦ, ꯃꯌꯥꯏ ꯊꯪꯕꯅ ꯅꯨꯡꯁꯤꯠꯀꯤ ꯂꯝꯕꯤꯅꯦ꯫ ꯂꯝꯕꯤ ꯑꯍꯨꯝꯃꯛꯅ ꯇꯤꯜꯂꯤꯕ ꯃꯐꯝ ꯂꯨꯇꯤꯟꯐꯝ ꯑꯗꯨꯒꯤ ꯃꯃꯤꯡꯕꯨ ꯌꯥꯝꯅ ꯁꯨꯝꯅ ꯁꯨꯛꯅ ꯁꯅꯖꯤꯡ ꯅꯥꯄꯣꯝ ꯑꯅꯤꯒꯤ ꯃꯔꯛ ꯑꯁꯨꯝꯅ ꯃꯔꯛ ꯑꯗꯨꯕꯨ ꯄꯤꯕ ꯃꯍꯥꯛꯅ ꯂꯩꯌꯦ ꯍꯥꯏꯕꯒꯤ ꯄꯤꯁꯨꯝ ꯀꯧꯋꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯄꯨꯒꯤ ꯂꯥꯏꯁꯪ ꯂꯩꯕꯅꯦ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯅꯤꯡꯕ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯅꯔꯧꯁꯤꯡꯅ ꯑꯣꯏꯒꯗꯕꯅꯦ꯫ ꯇꯦꯡꯄꯥꯟꯕ ꯃꯄꯨ ꯃꯉꯣꯟꯗꯒꯤ ꯑꯇꯤꯌꯥ ꯄꯣꯛꯑꯦ, ꯑꯇꯤꯌꯥꯗꯒꯤ ꯅꯨꯡꯁꯤꯠ ꯄꯣꯛꯑꯦ, ꯅꯨꯡꯁꯤꯠꯇꯒꯤ ꯃꯩ ꯄꯣꯛꯑꯦ, ꯃꯩꯗꯒꯤ ꯏꯁꯤꯡ ꯄꯣꯛꯑꯦ, ꯂꯥꯏꯖ ꯏꯁꯤꯡꯗꯒꯤ ꯃꯥꯂꯦꯝ ꯂꯩꯁꯥ ꯄꯣꯛꯑꯦ꯫ ꯇꯥꯏꯄꯪꯒꯤ ꯏꯁꯥꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯂꯝꯕꯤ ꯏꯁꯤꯡ ꯃꯍꯥꯛꯄꯨ ꯃꯌꯥꯏ ꯊꯪꯕ ꯃꯔꯣꯡꯈꯣꯡꯗ ꯇꯤꯜꯂꯣ, ꯂꯥꯏꯈꯣꯡꯒꯤ ꯃꯩꯅꯁꯨ ꯃꯔꯣꯡꯈꯣꯡꯗ ꯇꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯋꯥꯈꯜꯅ ꯆꯈꯠꯂꯒ ꯅꯈꯥꯡ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯗꯨꯅ ꯂꯩꯔꯒ ꯈꯝꯖꯤꯡꯀꯣꯜ ꯅꯨꯡꯁꯤꯠꯇ ꯄꯣꯟꯕꯤ ꯂꯥꯡ ꯑꯣꯏꯗꯨꯅ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠꯇ ꯊꯝꯂꯒ ꯃꯤꯡꯂꯦꯜ ꯃꯤꯡꯈꯩ ꯑꯗꯨ ꯁꯣꯟꯒꯗꯕꯅꯦ꯫ ꯅꯨꯡꯁꯤꯠꯄꯨ ꯃꯄꯨꯒꯤ ꯃꯐꯝꯗ ꯈꯝꯅ ꯆꯪꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯈꯝꯆꯤꯡꯀꯣꯜ ꯀꯧꯋꯦ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯠꯇ ꯇꯤꯜꯂꯕꯗꯤ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯑꯣꯏꯕꯕꯨ ꯂꯥꯡꯕꯨꯝ ꯀꯧꯋꯦ꯫ ꯑꯃꯝꯕ ꯄꯨꯛꯅꯤꯡꯕꯨ ꯂꯧꯁꯤꯡꯅ ꯄꯣꯟꯕꯤ ꯂꯥꯡ ꯑꯣꯏꯗꯨꯅ ꯁꯥꯃꯨ ꯍꯛꯆꯥꯡ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯒꯗꯕꯅꯦ꯫ ꯑꯁꯨꯝꯅ ꯈꯪꯖꯕꯕꯨ ꯂꯥꯏꯅꯤꯡ ꯀꯧꯕꯅꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯖꯕꯕꯨ ꯆꯤꯉꯨ ꯃꯍꯥꯛꯄꯨ ꯎꯕ ꯐꯪꯕ ꯉꯝꯗꯦ, ꯃꯔꯤꯛ ꯃꯉꯥꯜꯗꯤ ꯈꯔ ꯐꯪꯖꯩꯌꯦ꯫ ꯂꯥꯏ ꯃꯍꯥꯛꯄꯨ ꯃꯔꯛꯇ ꯍꯦꯛꯇ ꯎꯕ ꯐꯪꯕ ꯉꯝꯂꯣꯏꯌꯦ꯫ ꯇꯥꯏꯄꯪꯅ ꯉꯥꯏꯖꯔꯛꯄꯅ ꯀꯣꯔꯧ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯇꯥꯏꯄꯪ ꯃꯤꯑꯣꯏꯕꯒꯤ ꯃꯃꯤꯠꯇ ꯁꯪ ꯎꯒꯅꯤꯌꯦ꯫ ꯑꯗꯨꯗꯤ ꯇꯥꯏꯄꯪꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯝꯂꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯦꯡꯄꯥꯟꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯎꯕ ꯐꯪꯒꯗꯕꯅꯦ꯫ ꯁꯅꯆꯤꯡꯗ ꯀꯥꯏꯗꯣꯡꯂꯤꯕ ꯈꯣꯡꯐꯝ ꯅꯥꯃꯇꯕꯨ ꯂꯦꯡꯊꯣꯛꯇ꯭ꯔꯕ ꯃꯄꯨꯅ ꯍꯦ ꯇꯥꯏꯄꯪ, ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯝꯂꯦ, ꯍꯧꯖꯤꯛ ꯑꯩ ꯆꯠꯂꯒꯦ, ꯅꯪ ꯂꯩꯍꯧꯔꯣ꯫ ꯅꯪꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄ ꯄꯥꯟꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯑꯩꯕꯨ ꯎꯖꯔꯣ ꯍꯥꯏꯗꯨꯅ꯫ ꯀꯨꯔꯨꯝ ꯁꯅꯆꯤꯡ ꯃꯇꯣꯟꯗ ꯈꯣꯡꯐꯝ ꯅꯥꯝꯃ ꯅꯦꯠꯂꯛꯂꯕꯗ ꯃꯄꯨꯒꯤ ꯈꯣꯡꯐꯝ ꯊꯥꯡꯂꯛꯂꯦ꯫ ꯀꯨꯔꯨꯝ ꯁꯅꯆꯤꯡ ꯃꯇꯣꯟ ꯀꯧꯕꯗꯤ ꯅꯥꯇꯣꯜ ꯑꯇꯨꯝꯕꯕꯨ ꯀꯧꯕꯅꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯒꯤ ꯈꯣꯡꯐꯝꯅ ꯅꯦꯠꯂꯛꯄꯗ ꯈꯥꯡꯕ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯁꯅꯆꯤꯡ ꯃꯇꯣꯜ ꯄꯩꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯦꯡꯄꯥꯟꯕ ꯃꯄꯨꯕꯨ ꯎꯒꯗꯕꯅꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯄꯪ ꯃꯍꯥꯛꯅ ꯎꯔꯗꯨꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯑꯗꯨꯅ ꯑꯇꯩ ꯑꯃꯗ ꯌꯦꯡꯂꯔꯣꯏꯌꯦ꯫ ꯄꯤꯁꯨꯝ ꯂꯥꯡꯁꯨꯝ ꯑꯅꯤꯒꯤ ꯆꯩꯔꯛꯇ ꯍꯟꯈꯠꯅ ꯌꯦꯡꯂꯛꯂꯤꯕ ꯑꯗꯣ ꯃꯄꯨ ꯃꯍꯥꯛꯄꯨ ꯎꯔꯗꯨꯅ ꯌꯦꯡꯖꯕꯅꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤꯅ ꯆꯤꯟꯊꯔꯛꯂꯦ꯫ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯇꯣꯜꯂꯕ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯒ ꯂꯦꯡꯕꯤꯈꯤꯕ ꯇꯥꯔꯦ꯫ ꯅꯅꯥꯏ ꯇꯣꯜꯂꯕ ꯑꯩꯗꯤ ꯀꯔꯤ ꯑꯃ ꯀꯠꯆꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯉꯥꯃꯛꯅ ꯂꯩꯔꯥꯡ ꯄꯔꯦꯡ ꯑꯣꯏꯅ ꯀꯠꯆꯔꯤ꯫ ꯃꯄꯣꯛ ꯂꯥꯉꯣꯜ ꯈꯨꯗꯤꯡꯗ ꯅꯍꯥꯛꯄꯨ ꯇꯠꯅ ꯊꯥꯅꯖꯔꯣꯏꯌꯦ, ꯑꯩꯕꯨ ꯍꯨꯂꯥꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯀꯠꯆꯕꯅꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯡꯄꯥꯟꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯎꯖꯒꯗꯕꯅꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯇꯥꯡꯀꯛꯇꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯊꯥꯡꯒꯠꯆꯔꯛꯀꯦ꯫ ꯑꯁꯤꯒꯨꯝꯕ ꯈꯪꯕꯗ ꯀꯥꯟꯅꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯃꯊꯪꯗꯁꯨ ꯑꯁꯨꯝꯃꯛ ꯊꯥꯡꯒꯠꯆꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯀꯠꯄꯤꯌꯨ꯫
ꯀꯪꯂꯩ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ